Hello ma'am, khurumjari ma'am. Aigi hawaijar aigi video yengbadi khangbiramgani ai hawaijar kaida ngaijari sagem pomba chadaba chahi animu phajale ma'am isana lonjaraga isana amtang charage su khalle aduga aigi yam kuiraba subscriber inao aigi sister haitare laina khumana su isi hawaijar lombiro dum haileba mase adai hawaijar se leitabagi lonba ngamdaba ado nahande ina lonjare ado hawaijar do sumna sabda sumna hawe ado hangam sesu daw yabagi haitare akhoi sigi anapa market machada yolame hanak segi ahanba hangam sesu sajadoini ma'am aduga aigi garden dagi haidi quarter garden dagi aigi mana masing khara lei aduga loinana aina thongba mongdo yam hauna dum thongjarage adu ai ujarage ma'am aigi quarter gi hingonde ke hek age adu ujarage nakopi khara hele nakopi se kaya phatte kusina kolamni yende mami thale aduga manungi yam thotpa jaga do adugi makam lawre yende manna athotpa khara ani huma mahapa gen khara me hele aduga mayam atopa su khara hapto wali ko tilho mahapani agi leijaba sing ko ina hapsai se aduga si yongsak sina namu sahi gi ne kanghan jabani irolaga dum chaba ko ado last jiti yongsak su tholak tore dana aduga sigi hangamana asi phangakpa se si hapani si lei badagi ne ina sagem pom ise kamai pom do ino khalambane ba ina sagem pom se fast oina ina youtube hautok da amadi hap khrabani mayam dui matung do mo ngari yaudaba amga hap khare ngari yauda ngari hawaja yaudana ne ngari dangna sagem pomba yabane du sem haubane du gisu dum tv yo hawaja yaudabi sagem pomba hairaga aigi channel haiga dum phangani aduga link to haibiro ase dum hairake mapa leiba sino ko sagem pomba gi style se saningati dum sabe aduga mana masing loi soibe loire aduga ne mayam ching khitang khuba muktang aina minute 30 amuk tingaba matung hapchale thum hana hapchalisina vegetable da yaw mana akoi ising su thoglaga akoi thuna munnabagi ni ko mondhanabagi masu hape aduga egi khothong siga mi atopaga su mana da basu yawgani mana basu yawgani aduga jira powder kharaga phatigum powder khara su hapchale mi kharana ne ko direct mana masing cha hapaga dum phulaga last da sok toraga thongeba adu su dum hawbane adu aina sumai to busine hen hawena adu morok powder khara hape sumai to busine ne ko gi thuna su vegetable se mulle adu ne hawo su hen ba adu sisina vegetable hadi vegetable masala habdo adu gi masala ama hape aduga aina ghee tang hape ghee happy be maramdi horen chagem bo macha monna ba aduga oinam na bane ghee letraga sune me asa thau kitang adum happy sama sama aduga moi se phajana mix to birani koi singju to padona tot pirani haidi mahi thono ge tot padina ta khara adu su modhan ba haidi momo launa ba ko sai tot piro masiki khotong se am hawne putba bude ai wakhanda mayam so try to biyo aduga hana sabami khangbiramgani smai thongban hawaina adu fasana smaina khara tot pire haitare tolo matungda khumjalaga ngak thamage mayam aduga uchjarage thongbodo mayam ai pesagu goda dum thongage kamba natabida dum phutlaga ko thau kitang haibe ai taise mustard oil ne aduga tejpata thadre du ngasai aina fazana naikhagi ba vegetable cheng mayam da adu hapchale aduga ngha ngobirani fazana okhai birani aduga ngobirani manam sem nuksibane hawsu henbane kitang ngokthopasina aduga ngari macha ni homgumba mathakchale sagem pomba su ngari kitang thakpasu yam hawe mayam igi kinu sung hawa jas fazaradra achuga se fasana da bore bone am fazai na hawe morong metpada hapchalagi mayam hujik aina hawa ja huji hapchali se sikatang nate ko horen sa hapkini do
ngꯧꯕꯗꯅꯦ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯞꯆꯟꯕꯁꯦ ꯁꯤꯅ ꯍꯥꯎꯕ ꯌꯥꯝ ꯍꯦꯟꯕꯅꯦ ꯆꯒꯦꯝ ꯄꯣꯝꯕꯗ ꯑꯗꯨꯅ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯆꯥꯕ ꯌꯥꯕꯒꯤ ꯆꯥꯡꯗ ꯊꯣꯡꯉꯤꯅꯦꯕ ꯌꯥꯝꯕꯗꯤ ꯅꯠꯇꯦꯕ ꯑꯩꯒꯤ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯣꯔꯦꯟ ꯄꯣꯞꯊꯣꯔꯛꯀꯥꯟꯗ ꯌꯥꯝ ꯌꯥꯝꯃꯛꯈꯤꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯌꯥꯝ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯅ ꯃꯇꯣꯟꯗ ꯈꯇꯪ ꯑꯩꯈꯣꯏꯒꯤ ꯌꯥꯠꯂꯒ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯝ ꯍꯣꯔꯦꯟ ꯃꯅꯨꯡꯁꯦ ꯕꯣꯞ ꯕꯣꯞ ꯂꯥꯎꯅ ꯑꯗꯨꯝ ꯇꯣꯏꯔꯛꯑꯅꯦꯕꯀꯣ ꯀꯨꯏꯅ ꯊꯣꯡꯗꯣꯏꯅꯤꯅ ꯑꯗꯨꯒ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕ ꯊꯝꯖꯩ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯃꯍꯤꯒꯤ ꯆꯥꯡꯗꯣ ꯑꯗꯨꯝ ꯌꯥꯅꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯃꯩ ꯂꯩꯊꯔꯒ ꯑꯗꯨꯝ ꯃꯨꯟꯅꯕ ꯊꯣꯡꯕꯤꯔꯅꯤ ꯄꯣꯠ ꯍꯥꯞꯇꯧꯕꯗꯤ ꯈꯔ ꯋꯥꯠꯂꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯣ ꯄꯥꯈꯣꯟ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯑꯗꯨꯃꯗꯤ ꯑꯩ ꯍꯥꯞꯄꯔꯣꯏ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯃꯗꯤ ꯊꯣꯛꯇꯕꯅꯤꯅ ꯑꯗꯒꯤ ꯑꯩ ꯃꯔꯨꯁꯨ ꯂꯩꯇꯦ ꯊꯥꯅꯕ ꯑꯗꯨꯒ ꯃꯗꯨꯃꯗꯤ ꯍꯥꯞꯄꯔꯣꯏ ꯃꯌꯥꯝ ꯑꯗꯨꯏꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤꯒꯤ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯒꯤ ꯃꯑꯣꯡꯁꯦ ꯃꯇꯥꯡꯁꯤꯗ ꯍꯔꯤꯕꯣꯞꯀ ꯁꯤꯡꯒ ꯈꯔ ꯊꯥꯛꯆꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯨꯟꯓꯜꯂꯛꯑꯦ ꯌꯦꯡꯉꯨꯇꯣ ꯑꯩ ꯃꯆꯨꯁꯦ ꯆꯦꯟꯖ ꯂꯥꯛꯑꯗ꯭ꯔꯥ ꯃꯣꯟꯊꯔꯕꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛꯇꯣ ꯑꯩꯅ ꯃꯀꯛ ꯃꯀꯛ ꯀꯛꯑꯒ ꯍꯥꯞꯆꯜꯂꯦ ꯁꯨꯃꯥꯏꯅ ꯀꯪꯍꯟꯕ ꯌꯣꯡꯆꯥꯛꯁꯦ ꯄꯨꯔꯥ ꯐ꯭ꯔꯦꯁ ꯑꯣꯏꯕꯒ ꯆꯥꯕ ꯆꯞ ꯃꯥꯟꯅꯕꯅꯦ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯆꯥꯕꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯄ꯭ꯔꯥꯡꯒꯗꯣ ꯂꯣꯏ ꯌꯥꯎꯕꯅꯦꯕ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯑꯩ ꯉꯁꯥꯏ ꯍꯥꯞꯈꯤꯗꯦꯗꯅ ꯅꯥꯀꯨꯞꯄꯤꯁꯦ ꯁꯨꯝ ꯀꯥꯟꯗ ꯍꯥꯞꯄꯦ ꯀꯩꯒꯤꯅꯣ ꯁꯨꯝ ꯀꯥꯟꯗ ꯍꯥꯞꯄꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯃꯆꯨꯁꯤꯁꯨ ꯈꯤꯇꯪ ꯁꯪꯍꯟꯕꯗꯣ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔꯒ ꯍꯥꯞꯆꯜꯂꯦ ꯂꯣꯏꯕꯒꯤ ꯍꯥꯞꯄ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯃꯔꯛꯇ ꯍꯥꯞꯄꯤꯅꯦ ꯑꯩꯁꯦ ꯍꯥꯎꯅꯕ ꯃꯅꯝꯗꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯑꯗꯣ ꯃꯅꯝꯁꯦ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯎꯠꯇꯕ ꯋꯥꯅꯤ ꯑꯁ ꯗꯨꯛꯁꯦ ꯃꯥꯏꯀꯩ 4-5ꯅꯦ ꯑꯩꯅ ꯊꯥꯏꯁꯦ ꯊꯪꯅꯕꯁꯤꯅ ꯃꯅꯝ ꯅꯝꯈꯤꯅꯤꯅ ꯅꯝꯁꯨ ꯅꯝꯃꯝꯒꯅꯦꯅ ꯈꯟꯕꯗ ꯊꯣꯡꯒ ꯂꯣꯏ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯒ ꯎꯀꯥꯕꯤ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯂꯧꯖꯕ ꯍꯥꯏꯇꯥꯔꯦ ꯃꯨꯜꯂꯛꯑꯕꯅꯦꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯞꯄ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯌꯥꯏꯕꯁꯦ ꯉꯥ ꯑꯌꯥꯏꯕꯁꯦ ꯌꯥꯝ ꯍꯥꯞꯄꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯎꯕꯅꯦ ꯑꯗꯨ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯕꯛ 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 ꯂꯥꯎꯔꯛꯄꯗꯣ ꯇꯧꯔꯦꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯃꯣꯟꯊꯕꯗꯤ ꯋꯥꯠꯂꯤꯕ ꯑꯗꯨꯅ ꯃꯩ ꯂꯩꯊꯔꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯊꯣꯡꯕꯤꯔꯅꯤ ꯃꯈꯨꯝꯁꯨ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯟꯕꯤꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯔꯥ ꯃꯩ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦꯕ ꯃꯥꯏ ꯃꯍꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯃꯍꯤꯁꯤꯁꯨ ꯌꯥꯔꯦꯗꯣ ꯕꯛ 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 ꯂꯥꯎꯔꯦꯕ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯎꯔꯗꯤ ꯍꯦꯛꯇ ꯍꯥꯎꯋꯦ ꯑꯗꯨꯅ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯣꯛ ꯇꯧꯔꯒꯦꯅ ꯊꯥꯎ ꯈꯤꯇꯪ ꯍꯩꯔꯦ ꯑꯗꯨꯒ ꯇꯦꯖꯄꯇꯥ ꯈꯤꯇꯪ ꯊꯥꯗꯔꯦ ꯖꯤꯔꯥ ꯃꯔꯨ ꯈꯔ ꯍꯥꯟꯅ ꯊꯥꯗꯔꯦ ꯃꯤꯊꯤ ꯃꯔꯨ ꯈꯔ ꯍꯤꯡ ꯄꯥꯎꯗꯔ ꯈꯔ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯈꯔ ꯊꯥꯗꯔꯦ ꯃꯁꯤꯗ ꯑꯩ ꯑꯇꯣꯞꯄ ꯍꯥꯞꯇ꯭ꯔꯦ ꯁꯣꯛ ꯇꯧꯅꯕꯁꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯆꯅꯝ ꯅꯨꯡꯅꯝ ꯍꯥꯞꯄꯗꯤ ꯍꯥꯎꯇꯦꯗꯅ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯈꯤꯇꯪ ꯊꯥꯗꯔꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯁꯣꯛ ꯇꯧꯕꯗ ꯑꯗꯨꯝ ꯆꯅꯝ ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯞꯆꯤꯟꯗ꯭ꯔꯦ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦꯅ ꯑꯗꯨꯒ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯕ ꯐꯥꯎ ꯉꯧꯕꯤꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯁꯀꯤ ꯁꯣꯛꯁꯤꯗ ꯍꯋꯥꯏꯖꯥꯔ ꯈꯔ ꯌꯥꯝ ꯇꯛꯅ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯂꯥꯁꯇ ꯑꯃꯨꯛ ꯍꯥꯞꯄꯁꯦ ꯌꯥꯝ ꯕꯦꯁ ꯇꯥꯕꯅꯦ ꯃꯌꯥꯝ ꯁꯣꯛ ꯇꯧꯕꯗ ꯉꯁꯥꯏ ꯃꯆꯨ ꯐꯖꯗ꯭ꯔꯥ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯩꯖꯤꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯦ ꯃꯁꯛ ꯌꯥꯝ ꯐꯖꯔꯦ ꯃꯍꯤꯁꯤꯁꯨ ꯄꯨꯔꯥ ꯌꯥꯔꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯇꯣ ꯃꯅꯝꯁꯨ ꯐꯖꯔꯦ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯄꯥꯈꯣꯟꯒꯨꯝꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯊꯥꯛꯄꯤꯔꯣ ꯑꯩꯒꯤꯗꯤ ꯄꯥꯈꯣꯟꯗꯣ ꯂꯩꯇꯕꯅꯤꯅ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯕ ꯑꯗꯨꯒ ꯑꯩ ꯂꯧꯊꯕꯁꯨ ꯎꯠꯆꯔꯛꯀꯦ ꯏꯪꯍꯜꯂꯀꯥꯟꯗ ꯃꯍꯤꯁꯦ ꯑꯃꯨꯛ ꯃꯣꯏꯁꯦ ꯎꯇꯤꯒꯨꯝꯕ ꯆꯒꯦꯝ ꯄꯣꯝꯕꯒꯨꯝꯕꯁꯦ ꯊꯝꯃꯒꯁꯨ ꯃꯍꯤ ꯅꯪꯁꯤꯜꯂꯛꯇ꯭ꯔꯥ
ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯁꯦ ꯃꯨꯠꯊꯠꯂꯒꯦ ꯑꯁ ꯃꯌꯥꯝ ꯑꯩꯒꯤ ꯊꯣꯡꯗ ꯇꯤꯟ ꯌꯣꯠꯄꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯃꯇꯝꯗ ꯌꯥꯝ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯗꯤ ꯌꯥꯝ ꯐꯖꯅ ꯊꯣꯡꯖꯔꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯑꯩꯗꯣ ꯑꯗꯩ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯒꯦ ꯁꯤ ꯄꯨꯔꯥ ꯈꯨꯝꯖꯤꯟꯕ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯔꯕꯔꯒꯗꯣ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯏꯪꯍꯟꯕꯅꯦ ꯃꯩ ꯃꯨꯠꯊꯠꯂꯕꯅꯦ ꯃꯌꯥꯝ ꯃꯤꯅꯤꯠ 5ꯃꯨꯛ ꯐꯥꯔꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯆꯨꯒꯁꯦ ꯄꯨꯔꯥ ꯐꯖꯔꯗ꯭ꯔꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯦ ꯐꯖꯔꯗ꯭ꯔꯥ ꯉꯥꯛꯇꯅꯤ ꯌꯥꯔꯦ ꯄꯨꯔꯥ ꯑꯗꯒꯤ ꯑꯩꯗꯤ ꯍꯋꯥꯏꯖꯥꯔꯁꯦ ꯌꯥꯝ ꯇꯣꯏꯕꯁꯨ ꯄꯥꯝꯗꯦꯕ ꯁꯨꯃꯥꯏꯅ ꯇꯣꯏꯗꯕꯤ ꯍꯋꯥꯏꯖꯥꯔꯁꯤꯗ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯀꯥꯝꯕ ꯃꯇꯝꯁꯨ ꯐꯖꯅ ꯕꯤꯔꯦ ꯕꯤꯔꯦ ꯂꯥꯎꯗꯅ ꯀꯥꯝꯈꯤꯕꯅꯦ ꯑꯩꯒꯤ ꯂꯣꯟꯕꯒꯤꯗꯣ ꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯌꯥꯎꯕꯅꯦ ꯃꯌꯥꯝ ꯂꯧꯊꯔꯦ ꯃꯌꯥꯝ ꯐꯖꯔꯕ ꯌꯦꯡꯕꯤꯌꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯌꯣꯡꯆꯥꯛꯀ ꯍꯥꯞꯄꯕꯅꯤ ꯌꯦꯡꯉꯨꯅꯦ ꯌꯣꯡꯆꯥꯛ ꯀꯪꯍꯜꯍꯧꯕꯁꯦ ꯈꯨꯀꯥꯟ ꯑꯃ ꯏꯔꯣꯟꯕ ꯃꯔꯣꯝ ꯍꯥꯎꯔꯤꯕ ꯃꯌꯥꯝ ꯃꯊꯪꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯍꯥꯎꯗꯧꯕ ꯃꯥꯜꯂꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ